Hey guys, so ngasigi ahanba pile Thursday bokpi bachili now singi namakta hiding around Sunday, Monday, Tuesday, Wednesday fawwa tawkhre ngasi Thursday, Friday, Saturday gi reading tawdoine ado ngasigi aina ahanbada Thursday bokpi bachili now singi namakta 2024 gi ba vision se khoi yengminarase ko ahanbada Thursday bokpi bachili now singi namakta card se pick tawjarage. Grudge, Ace of Pentacles, Seven of Swords, the Fool ko. Smaina leire akhoi Thursday pokpi bechili now singi namakta energy card amuk pick tarase aduga ngarangi video gi makha chatharak po ibanina negative or reverse reading amta tawjaroi card khodimak adum normal reading ngakta pigani ko reverse reading hapcharoi ba. Expect powerful change. Adagi koi oracle card amuk pick tawjarage. Angels card koi ko sisa. Ado ay si card say pakna de use tawde but still matang na matam na ko adum use tawdaba yadaba yarakpagi tawe. Listen to your intuition. Communicate clearly. Wait ko. Smaina card sing se leiraba matungda aikoi Thursday gi oiba reading si hawarse. Ahanbada Ace of Pentacles ko. Sige card sina 2024 hariba chahi sida like Thursday pokpi bachali now sing 2024 gi early phase of the year ko chahi harakpa matam early phase of the year sida adum daw yaba growth phangba hadi 2023 gi ending sida kitang unlucky oramba yai kitang daw yadaba khotaba thengnaram yai or adum problem or issue macham cha thengnaram yai thengnaram da basu yai ko but still 2024 se hek harakpa dagi di early phase of 2004 sida adum growth se manam phangba luck se adum leiba daw yaba ko dagi isana kainama pamjana tauge khanba thabak kumba pamjana leige khanba pot kumba se like isagi apamba ama phangba gumba ko adumaina like isana expect tawdaba mongda isagi oiba luck kumba se adum laaga opportunities laaga isa se stable oina leiba ngambagi vision khara adum pi ba ko aduna like there will be growth and prosperity in the early phase of 2024 ko Thursday bokpi bachili now singi damakta. Mathang the middle part of the year haidi 2024 hariba chahi sida tha trying to lay trying to say mari thokna khaidoga face khaido e na khalase because sida how part ma smooth oigrani phaba oigrani growth oigrani middle part of the year ko mayai orpa face sida isagi luck se sagi wangam badagi kitang level ama kumtharak bagumba haidi lucky dum laini lucky dum yani but still yam hikta yaba adumaina di oiroi ba ko dum average oina leibado oigani ba ko aduna sigi middle part of the year sida isa se kitang low key oina leiba adagi yam hekta high expectation thamtaba isagi hotna jamal khaki mahai phangani haina expect tawraga thamba haidi expectation na nemaga result na wangaga di harawidana ko aduna adumaina tawraga expectation de kitang low oina thamba sigumba sing se darkar lei aduga 2024 gi middle part of the year sida isa se mina ngangba wa gumba yamna thajabiganu mi gi influence ko mada yamna chatbiganu mina manipulate tawhanbiganu haiba advice se phange maramdi mina manipulate tawbada or mina ngangba thajaraga isa isagi ba mangzaba khar lakpa yai ba ko aduna isagi ba wasu mi ngon yam share tawba khotpa se tawbiganu aduga mi na gangba mi na insinba gumba yari gai chatpiganu haiba advice se card tai phange ba ko mathangda the full hariba card che thole ba so sigi the full hariba card chigi matungina 2024 hariba chahi sigi ending part of the year hadi chahi loisilakpagi wat badi yamna watli but still chahi loisilakpagi ending part of the year sida kari thengnarak pi haba matamda isa se anoba change ama lakadobagi ko khong thangjillaga leigadobagi ngairaga leibagumba hadi anoba change amagi planning tawraga leibagumba life ta anoba transformation hadi 2024 sima phasna hotnaraga mathangi chahi dagi hena afaba oina na baisana life ta anoba transformation ama tawnanaba planning tawraga ready da
ꯂꯩꯕꯒꯨꯝꯕ change khong thangjangadawbagi ngairaga leibagumba adugumba khara dum thenagani duna 2024 ki ending part of the year sida su isa se lucky dum laigani planning sing do execute tawba ngamnaba isa de equipments lerakani ko aduduna like 2024 ki ending part of the year sida isa se patience leiba khangba kanba ngaiba kanba strong will and determination leiba sigumba sing se darkar leiba ko coming to the energy cards, show the world the real you ko. Howzik se isa se kitang low key oina leiba dagi isa sa daw gumba kitang yadaba isa na hotna zarubaga phangpa result ka chana daba gumba adugumba khara thingnaram bi ko. But still 2024 horok pasidadi isa se luck leira ani isa gi hotna zaman mahei char ani hotna zaman ga luck ka mapa chana ani ko. Adugumba mayam da isa se isa gi iba nga sa gi lot laga leramba real character isa gi tawba ngamba isa gi talent sigumba mayam se uthokpa ngamdana phajalaga phumjalaga lerambado uthokpa phongdokpa ngambagi glow tawbagi self growth tawba yabagi chances mayam lakani bako 2024 sida a personal issue reaches resolution ko sisina mo kai haige hamatna ngasagi middle part of the year da mina yengsinba kalak khambanba gumba adugumba khara dum lakpadagi isada adum involve torpa gumba mina influence torpa gumba adugumba khara tholakpa yadana ko adugi matamdu da isada kana gado loinari ba misina karambano sigi misina kari bukchel cheli sigi misina karamba wakal khali habas isana khara di sort out pathokpa ngam dana aduna isagi ba personal issue khara gi result khara dum phanghogani ba 2024 sida last but not the least hojiktasu like tarot card aroi bana hai khibado ko the full the change ko aduna 2024 hai ba chahi se whole chahi sida oi bi loiram dai da oi bi ko some powerful change khara isagi life ta lakadori ba change se isagi life ta kana ba afaba change oi doi ni aduna change to adapt toraga chatpa ngamna ba su hatna biu aduga yes some powerful change are coming in your life and change to aduda fully adapt toraga chatpa ngamna na ba hatna biu ba ko aroibada khoi angels card khara pick tawri sida listen to your intuition ko like listen to yourself listen to your inner voice 2024 hariba chahi sida Thursday bakpui ba chili now sing say migi wa ta drikanda isagi wa hana tabiyu migi opinion low drikanda isagi wakal thoughts fazana khantaraga isana lawba decision to the base oye haina lepiyu ko aduga yariga isana isagi intuition da oina thajaba thambiyo isana isada oina thajaba thambiyo bako and then wait thariba card china ngasagi isana tawge khanma thabakkumba se mina yengsilakpa mina kalak khaman phakpa aduguma matamda matam chadaba oiragani hekta rush tawshanbiganu ngasai patience lebiyu khangba kanbiyu ngaiba kanbiyu ko aduga matam chadre phawba hold back tawraga thambiyo ba isagi be issue oigera thabak oigera ika oigera ko matang chade hargadi hold tawraga thambiyo rush tawshanbiganu ko and then communicate clearly ko so 2024 hariba chahi sida isa se hoi wa ngang da batumina lesson ba silence is golden haina bado adugumadi lay but still wa ngang da bana isa gi life the relationship the oiro career the oiro family the oiro ko friendship the oiro issues misunderstanding khar dum create tar hopi hai ba aduna mi khuding maka communication je clear oina tawthopiyo adagi hold back toraga thambigano haiba advice se card tagi phangiba make communication clear in every field of life ko 2024 sida so Thursday gi oiba reading sida loijare mathangi reading amuk ngaiminarse so guys mathang sina akoi Friday pokpi bai chili now singi da makta 2024 gi oiba vision ying doi ni Friday da pokpi bai chili now singi oiba kari vision lege habado hojik yengminarse ko Friday gi oina ai card pick tawjara age 2024 gi da makta ko 9 of cups so like 2024 anobo chahi laktoine handaki sahi sida awa nungai myama thainare the 2024 sida di afaba ngakta lakpo isunu haina khoi manifest tawse ko haidi wakal da su thajaba thamse ba 8 of pentacles page of pentacles ko leire akhoi main card leire makha tarpa energy card for 2024 Friday pokti bechele now singi damakta ko communication is the key hold your vision your dreams need a practical plan ko sileire akhoi hojik
Angels Oracle card amuk pick tawrse 2024 Friday pokpiba chilinaw singgidamakta ko. Wait. So yamna meaning manaba energy card thokle e na haizagi ko kharadi dum success. So there will be some sort of success in 2024 for Friday pokpiba chilinaw singgi ko success ti kharadum layani habasima kangjin biro jaga khudi makta but success layni haini isan hita laithok pagumba or granted in a loba sigumbadi tobiganu ko. Howard ahanbada akoi 9 of cups sariba card che tholeeba ko. So Friday pokpiba actually now since 2024 ki early phase of the year haidi January, February, March, April sai phawa early few months se ko sisida dom isa se isa na ningba sing se khara fulfill tawri haida khanjaba ngasai gi 2023 da isa na ningba thungam daba or sima tang phangadi ko kaina khanjaraga lakpa sing se 2024 ki ahoba sida dom achieve tawa phangba gumba isa da some sort of achievement good lucks khara dom lakado ba lei ko aduna isana ai sima pami or sima nung ningba thungdaba yade haida khanbase fasna munna khallaga tawbiyo ba maramdi isana ngahaktangi apamada ai sima phangnaba yade kaina khalluraga tungda isada kanara oidaba oidi kanade dana ko aduna isana wish tawba matamda fasna khallaga wish tawbiyo 2024 gi early phase of the year sida isagi luck adum yagani aduga isagi ningjaba khara dum fulfill tawba yabagi chances layeba ko. Mathangda 8 of Pentacles sariba card chi thole a sigi 8 of Pentacles sariba card chi gi matungina 2024 the middle part of the year so like it will be equally lucky for you ko haidi Friday pokpi virtually now singi damakta 2024 the middle part of the year so dum aphaba adagi isana tawba thabak khudimang taklauna perfect oina mafamda pinpoint oina tabada adumai tawgani isana planning tawramaga reality ga dum manaba results ga dum chanaba adagi isana hotnage khanba jaga da once hotnaga di dum mahi chaba sigumba singse phangni ko isagi talent ki mahi chaba isagi hotna jamani mahi chaba phasana dum phangani thabak inkhang kanagani luck lay ko but still middle part of the year so this minus success kumba dagi afaba mari mari lakpa de isa de ego gumba haikalakpa personal attitude so wangkhatlakpa ngak thekatlakpa sigumba khar di lakpa yaiba aduna non jaga da ba mapada non jahauda ba book aga chatpa sigumba sina ngahak tangdo dadi isa de satisfied oraga so future da mangjaba khar parakpa yaiba ko aduna 2024 ki middle part of the year say like there will be many good things coming in your life but isa say egoistic oidana ba isa ego control to you attitude control to you low key oina lebiyo ba ko. Mathangda Page of Pentacles sariba card chi thole a sigi Page of Pentacles sariba card chi gi matungina 2024 ki ending part of the year sidi it will not be so lucky ko haidi ngasai gi harakpa phase middle phase dum wangna luck se laye but still ending part of the year sidi di luck se like they have dente but kitang kumtharak pagi mong da laye ba ko aduna sigi ending part of the year sidi di isana maru oiba thabak kum basi yari gai pangthok piganu like isana 2024 ki ending part of the year sida di amuk low key oina kumtharaga ko isagi oiba mathangi chahi gi future planning da oina kok thadabiba future ge ba prospects na ama thangat piba ko aduga ai mathang chahi di si achieve tawna bo hotnage si tawge khotke kaina isana munna analyze tawbiraga hai tare ko adumaina oina like planning gumba da oina kok thadabiyu achauba thabak kuma paikhat pigano mo ko ending part of the year sida di mathangda communication is the key hariba energy card che thole a so energy card sigi matungina 2024 hariba chahi sida isana pau phauna bawat padagi or chinlum badagi isagi kanaga da jaga kharda mangza balakpa or isada kemta leitaba situation the worst ohenba gumba adugumba khar tholak pa yaiba aduna 2024 hariba chahi sida isana miga communicate tawbada kibiganu pakhat piganu like every jaga da communication je clear oina thamna ba hotna biyo ba ko. And then hold your vision hariba card che thole eko hold your vision siga sigi wet hariba card siga punna explain tawjarake dum haifet ain haibado similar meaning pi na ko aduna hold your vision hariba card che nanga sai haibado middle part of the year the success lay achievement phangba yai and then many good things are waiting to come in your life ko adumaina mayam lakpa matam da isana aina khalisina chumme aina khalisina loire my decision is final kaina khallaga laithokpa gumba egoistic oiba stubborn oiba yaroidaba jaga da muksan ba adagi mingonda haijan onjaba da su kana ga ba khar leidana migi makha tharga leyo habdinate but still mingonda kitang non lukpa non jaba tawba matamda yam kana ga da phangudai sana ego oibadagi ego leibadagi ngak thekatpadagi kana basingdo mangki basu yai baduna isana matang matam chadabida isagi ego je like flex tawbagumba natragana isana tawgadaba thabakkumba oiraga su ko matang chatragadi hold tawraga wait back tawraga sit back tawraga leibiyo ba ko
Mathangda your dreams to the practical plan ko sisina ngasagi ending part of the year gi do describe tawdoine haidi isana 2024 se like sumana growth myam ama laani adagi ending oiba matam sida kitang hantharaga leibiu planning myam tawbiu na haidana ko adugi plan sing do practical plan ama change ba haidi isagi dream do reality da convert tawna hotna bada isana luck myam yaraga so opportunity myam leraga so kemda hotna dragadi yarai ba thana langtidi na te na ko duna hotna ba action darkar leibanina 2024 se hawakpa phase da gre ta aga hotna raga ending sida kitang amuk planning go mada kok thadaraga mathang chahi da amuk action da amuk haidi like thabak oina pangthokna bo hotna biyo every situation khuding mangta mathangda listen to your intuition ko so sigi card sigi matungya 2024 haiba chahi sida yariga isana isana thajaba thambigadabani isana isa trust tawjagadabani migi wa tadrikanda isagi wa hana taba mathau tai isana isagi intuition da listen taw mathau tai but still ngasagi ego attitude to di like flex tawbiga no ba ko lastly success ko success means success haidi 2024 will be full of growth for you maybe in career maybe in financial area jaga khudimak ta growth phangba yai na isana isagi luck kumbai isagi afaba opportunity se misuse tawbiganu lem na manghanbiganu afaba khudimak jor jor grab ta hona ba hona biyo habit by se karti phange ba ko so success are coming in your way so khutting thoga success to loksin na bangai ga leibiyo ba ko so friday gi reading su sida loijare mathangi reading amuk aminarase ko Hey guys, so last but not the least, ako'y Saturday pagpi bachilinaw Saturday nga biba mayamam su yawi aingon na personally Saturday kita biro hay na haibir pas mayam yawi do ay ngarang nadam thagat ka dabado nga like matam do kitang gift thamaga no matang or su kalaga thagat kin ay na dagi videos to sam sa ngani hay na part ni thok na khaidok paginib ko aduga hoy ngasigi na Saturdays na last but not the least aroy ba pile di oirni but still Saturdays na mayam dagi tagani habdi like ko ado Saturday gi oiba kai leige habado khoi hojik yengba hawrse Saturday gi 2024 gi oiba vision ko positive oigani haina mayam manifest tawmina se khanmina se Saturday gi ko Saturday bakpi bechili now singi namakta 2024 gi visions Knight of Pentacles ko Ten of Wands the High Priestess so sige se leire akhoi energy card amuk Saturday gi damakta pick tawrse you are very close to achieving your goal be bold and make the first move ko luck is on your side so energy card the luck is on your side ana tholak pa se like it's very sorry it's very good for you adagi isagi damakta dum luck se yamna di lairani hoi chahi chopa dum leitraga su jaga khara da luck se am wang na lairani habisi madi khangjin biyo ba ko energy card the success sorry I say sumina card se chawbagi ko shuffle tawbase hoi method pudi lei but still aina nungaijaba shuffle method da sumina ta paithokhi ba ko do card paithokpaga reading da effect tawbaga mari di amata leina de duma khangjinbeyo aduga hoi reader khara di card to chongthokpa card na read tawsu lei aisu tawba yawi matang matamda ko but still like normal oina pick tawbo oigera adagi any method ta pick tawdo isagi intuition de am base tawi ko haidi pick tawbagi method ta reading yamna kashu depend tawde ko improving health so this is it for Saturday yengase kai leige habdo 2024 gi early phase of the year han ma few
few months ko 2024 ye starting few months se isa se luck se lei tabanate luck is there but isa da patience leiba khang bakan ba hotna bakan bagi result su soidana phangakani ba ko early phase of the year sida duna 2023 sida isa na khang khiba wa khiba dagi hotna jakiba singi mahai khara adum 2024 gi early phase sida chaba horagani adagi makha ta na adum 2024 sida isa na thabak inkhang makta tawbada oraga su rush tawdaba patience leiba adagi phasna planning tawraga thabak tawbi taragadi jaga khuding makta aphaba adum phangba yabagi chances lei ko aduga isana yamna trust tawba isana yamna thajaba imung manung ichilinaw oigera isagi partner oigera isagi maruk mapang oigera yamna close oiba miga isagi oiba adum planning gumba share tawminaba or moidagi isagi oiba advice khara adum lawraga advice to dagi hapchanlaga isagi growth ta adum khara hena ko chawkhatnaba sinba khotpa sise adum phai isana adum haidi mingon am trust tawa habne traga su migi some opinions khara laraga isagi jaga da improvement lakada bo erga di opinion so boda kaide habasima khangjin biyo aduga first phase of the year se adum lucky oigani bako aduga adum like chawkhat pa habado lei aduna isana thabak inkhang ma paikhat pa hogena khanba sigumba se adum paikhat pa ho ba yai ko like hena chawkhat na bo hotna ba yai bako mathangda chain of wands hariba card se thole ace in the middle part of the year haidi chahi tangkhai chalakpa swai sida isagi luck se ngasai wang na chalambadagi kitang hantharakpa haidi luck se kitang isagi side ta leitaba matang matam khaya kani haidi sana ngasagi harau ta yaba nungairaba matungda kitang down chalakpa matang khara oirakani ba middle part of the year se middle part of the year se isa se imong manunggi oiba duties and responsibilities isa da khara hena hapkalakpa gumba thabak inkhang gi oiba some sort of responsibility khara da isada pishalakpagumba adugumbadagi isada kitang potlum dauna kitang lumakpagumba haidi duties and responsibilities mayamna handle tawna bo hotnabada matamgumba kaithokpa kitang ngamdabadagi isada kitang burdensome oiba adugumba khara thengnarakani bako aduna 2024 gi middle part of the year se isana yam kanna kumang chawsanba ngamdaba adagi time management waba sigumba khara thengnarakani ba laksu kitang low oiba ko aduna sigi matamsida isana yana ba ko handle tawraga in account na chatkinaba lanthokkinaba hotnabiyo ba yamna hekta disappointed oiraga give up tawba khotpa adugumba da tawbigano ba ko haini nungairaga adum leibadi yaba nate na ko punsi aduna kitang obstacle thengnarakpa matamda strongly face tawna ba hotnabiyo ba ko mathangda the high priestess sariba card se thole eba sisina 2024 gi ending part of the year haidi chahi loirakpagi matang sida ko saturday oi beri ba chili now singi damakta kai kai thengnarakani ha matamda ending of the year sida na mulak se sana phatlana wang na kapkhatpada adumaina oini ba haidi January, February, March, April sumaina chahi horakpada kitang wangna chatlame dagi bhaklauna mayai arakpasida nemdhagre aduga ending of the year sida daub se khangya ya khalakpagumba lakse wangna ka paikhatkibagumba adumaina tawgani bako aduga 2024 gi ending of the year sida isase ngasagi wana khangakpa hotna jamal singdugi mahi chaba results phangba adagi paisa nungsa mak tawraga su financially flow tawbagumba adugumba thengani aduga sigi matam sidadi isana mina ngangba mina influence tawbada yaiga chatpiganu isana khanbaduna chumdoini isagi intuition isagi inner voice dang listen tawbiyo haba advice card tagi phange bako mathangda khoi energy cards lae ahanbada you are very close to achieving your goal ko so sisina 2024 hariba chahi sida hoi isada ningjaba loinamak thungani haba leite but still luck is there for you ko aduduna isagi goal singse achieve tawba yabagi achieve khara tawba phawba hoba yabagi vision uibu ko haidi goal haiba se long term goal oigera short term goal oigera ko hoi short term goal oragadi phangakpasu yai adugo long term goal oragadi goal duda tapna hena close ona junction but phase oigani ba 2024 hariba chahi se ko aduga loimak hekta achieve ta thokpadi oiroi khadi khaogani ko future ki damangta mathangda be bold and make the first move ko so sigi card china 2024 se Saturday bokpi baichili now sigi damakta yamna courageous oina ba yamna bold oina ba advice pige timid oiraga mi kiraga leibiga no jaga khuding makta isagi kanaga dawa buleraga di oisa da phaba oiga dawa buleraga di first move lobada kibiga no but timid oibiga no ba ko last but not the least luck is on your side ko so 2024 hariba chahi se hoi low ki ina legadaba kitang low oiba matang sudum yawi but mostly Saturday pang bai chini now sing se luck se isagi side ta lei aduna luck siga isagi hona jaman nga pa chana opportunity grab tawna bagi tamagta isana luck lei ngai matam sida lepa leita na hona bi horo have advice se katai phange ba ko
khoi Angels card la Angels card ta 2024 se ngasai haibado success ti lai ba jaga khara da achievement macha goals tugi adum phangba ya ba achievement macha isa ge hotna zaman result phangba adugu makhai dum thingna gani aduga pra hoi fully success loimak life ki punna mak phange habani natraga su success macha khari dum isa ge life ta lakado ba lei ba duna wholeheartedly dum welcome tawna ba ready lei biyo ba ko mathangda unlikely ko so dumaina haraute aba nungai ba good luck moments me aba yaw taraga su isada kitang isana khallu da ba thawdo khara oithorak pagumba adagi nungai taba or burden samoy ba adugumba khara dum lakada lay smooth road or bed of roses or ga ngakta chatuni te nungai taba obstacle bumpy rides khara dum lakada budi lay but still give up tawda bida kanna hotna biyu adum lan thoga afaba lakada ba lay rabani everything happens for the best sabase khangjin biyo ba ko last but not the least improving health so 2023 sida ana ayek yaramba bu oiro health to kitang nungai ta bu oiro adugumba leramba singdo 2024 sida di isana isagi personal growth self love kumba da sukhara na focus to biu isagi health ta sukhara na focus to biu do health improvements khara so dum lakpi ay bako duna 2024 se vitally dum strong and healthy na lega da bugi mami tai aduga laina na basu isana health ta so dum phazana focus to biu have advice card dai phange bako so Saturday gi iba reading so matang swaida lo shinjare gasi go na video sa stalo shinjare mayam thank you for watching my video stay tuned for more matang video mga minarasi ko